ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 6-8ꯀꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯍꯧꯔꯒ ꯃꯦꯒꯤ ꯇꯥꯡ 10ꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯐꯥꯎꯕꯒꯤ ꯃꯔꯛꯁꯤꯗ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯃꯔꯛꯇ ꯑꯥꯔꯇꯤꯂꯔꯤ ꯁꯦꯜ, ꯅꯣꯡꯃꯩ, ꯕꯣꯝ, ꯑꯗꯒꯤ ꯃꯤꯁꯥꯏꯜ, ꯗ꯭ꯔꯣꯟꯅꯆꯤꯡꯕ ꯀꯌꯥ ꯀꯥꯞꯁꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯑꯇꯠ ꯑꯀꯝ ꯂꯩꯇꯅ ꯇꯧꯅꯈꯤ꯫ ꯃꯗꯨꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯦꯌꯔ ꯕꯦꯖ 13ꯁꯨ ꯏꯟꯗꯤꯌꯥꯅ ꯊꯨꯒꯥꯏꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯔꯤꯉꯩ ꯄꯥꯀꯤꯁꯇꯥꯟ ꯃꯅꯨꯡꯗꯁꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯣꯚꯤꯟꯁ ꯑꯃ ꯑꯣꯏꯔꯤꯕ ꯕꯂꯣꯆꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯕꯂꯣꯆ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗ ꯌꯥꯝꯅ ꯀꯟꯅ ꯑꯦꯇꯦꯛ ꯆꯠꯊꯈꯤ꯫ ꯃꯈꯣꯏꯅ ꯕꯂꯣꯆꯤꯁꯇꯥꯟꯒꯤ ꯀꯣꯅꯨꯡ ꯐꯥꯎꯕ ꯂꯧꯁꯤꯟꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯕꯂꯣꯆꯤꯁꯇꯥꯟ ꯑꯁꯦ ꯃꯅꯤꯡ ꯃꯈꯥ ꯇꯝꯂꯦ ꯐꯥꯎꯕ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯟꯗꯤꯌꯥꯗꯒꯤ ꯃꯇꯦꯡꯁꯨ ꯕꯂꯣꯆꯤꯁꯇꯥꯟꯅ ꯍꯟꯖꯟ ꯍꯟꯖꯟ ꯅꯤꯔꯛꯈꯤ ꯑꯃꯗꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯕꯂꯣꯆꯤꯁꯇꯥꯟꯒꯤ ꯑꯦꯝꯕꯦꯁꯤ ꯍꯥꯡꯕ ꯌꯥꯍꯜꯂꯨ ꯍꯥꯏꯕ ꯋꯥꯐꯝ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯅꯁꯨ ꯏꯟꯗꯤꯌꯥꯗ ꯌꯥꯝꯅ ꯀꯟꯅ ꯕꯂꯣꯆꯤꯁꯇꯥꯟꯗ ꯏꯟꯗꯤꯌꯥꯅ ꯂꯣꯟꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯅ ꯃꯔꯥꯟ ꯀꯌꯥꯁꯨ ꯁꯤꯔꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯕꯂꯣꯆꯤꯁꯇꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯡ ꯃꯈꯥ ꯇꯝꯅꯕꯒꯤ ꯁꯄꯣꯔꯠ ꯇꯧꯕ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯄꯥꯀꯤꯁꯇꯥꯟꯅ ꯕꯂꯣꯆꯤꯁꯇꯥꯟ ꯑꯁꯦ ꯀꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯕꯂꯣꯆꯤꯁꯇꯥꯟꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ 52ꯗ ꯂꯩꯕ ꯃꯐꯝ 73 ꯕꯂꯣꯆꯤꯁꯇꯥꯟ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤꯅ ꯑꯩꯈꯣꯏ ꯑꯦꯇꯦꯛ ꯆꯠꯊꯈꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯐꯣꯡꯅꯔꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯤꯕ ꯑꯃꯗꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯃꯌꯥꯝꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯀꯤꯁꯇꯥꯟꯅ ꯍꯧꯖꯤꯛ ꯕꯂꯣꯆꯤꯁꯇꯥꯟꯗ ꯂꯣꯛꯗꯥꯎꯟ, ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯟꯕꯅꯆꯤꯡꯕ, ꯀꯔꯐ꯭ꯌꯨꯅꯆꯤꯡꯕ ꯃꯌꯥꯝ ꯊꯝꯗꯨꯅ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯃꯤꯌꯥꯝꯅ ꯕꯂꯣꯆꯤꯁꯇꯥꯟꯗ ꯑꯩꯈꯣꯏ ꯇꯦꯔꯣꯔꯤꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯨꯝ ꯂꯧꯔꯕꯁꯨ ꯏꯟꯗꯤꯌꯥꯅꯗꯤ ꯕꯂꯣꯆꯤꯁꯇꯥꯟꯕꯨ ꯇꯦꯔꯣꯔꯤꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯅ ꯂꯧꯕꯤꯒꯅꯨ ꯍꯥꯏꯕꯅꯆꯤꯡꯕ ꯃꯈꯣꯏ ꯔꯤꯀ꯭ꯋꯦꯁ ꯀꯌꯥ ꯊꯥꯔꯛꯂꯤ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯁꯤꯖꯐꯥꯌꯔ ꯑꯁꯦ ꯃꯈꯣꯏ ꯅꯝꯊꯥꯛ ꯇꯧꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯀꯥꯏꯈ꯭ꯔꯕ ꯑꯦꯌꯔ ꯕꯦꯖꯁꯤꯡ ꯁꯦꯝꯖꯤꯜꯂꯒ ꯏꯟꯗꯤꯌꯥꯗ ꯅꯧꯅ ꯈꯨꯠ ꯊꯥꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯐꯥꯎꯕ ꯕꯂꯣꯆꯤꯁꯇꯥꯟꯅ ꯆꯦꯛꯁꯤꯟꯋꯥ ꯍꯥꯏꯔꯛꯈ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯒ ꯄꯥꯀꯤꯁꯇꯥꯟꯒ ꯂꯥꯟ ꯁꯣꯛꯅꯕꯗꯤ ꯕꯂꯣꯆꯤꯁꯇꯥꯟꯅꯁꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯋꯦꯁꯇꯔꯟ ꯁꯥꯏꯠꯁꯤꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟꯗ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯧꯕ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯇꯨꯅ ꯈꯪꯍꯜꯂꯛꯈ꯭ꯔꯕꯅꯤ꯫ ꯕꯂꯣꯆꯤꯁꯇꯥꯟꯒꯤ ꯂꯥꯟ ꯑꯁꯤ ꯃꯔꯥꯏꯕꯛ ꯀꯝꯗꯧꯕ ꯍꯥꯏꯕꯗꯨ ꯌꯦꯡꯈꯤꯕ ꯇꯥꯔꯤ꯫ ꯃꯇꯝꯒꯤ ꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜꯁꯨ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯅꯣꯡꯂꯨꯛ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯊꯦꯡꯛ ꯌꯨ ꯑꯣꯜ꯫